ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯣꯛꯄꯨꯔꯅ ꯔꯨꯅꯨ ꯖꯨꯅꯨ ꯍꯧꯔꯛꯂꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯣꯛꯄꯨꯔꯅ ꯅꯣꯛꯄꯨꯔ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯋꯥꯍꯣꯡꯁꯤꯡꯅ ꯆꯨꯔꯥꯗ ꯌꯦꯠꯂꯤ ꯃꯥꯂꯇꯤ ꯄꯔꯦꯡ ꯏꯕꯨꯡꯉꯣꯗ ꯊꯣꯜꯂꯤꯕ ꯈꯣꯡꯗꯣꯛ ꯈꯨꯗꯣꯛ ꯈꯨꯖꯤ ꯅꯥꯆꯤ ꯅꯥꯄꯗ ꯅꯥꯏꯅ ꯍꯥꯏꯔꯤ ꯇꯅꯤꯛ ꯇꯅꯤꯛꯅ ꯆꯨꯔꯥꯗ ꯌꯦꯠꯂꯤ ꯃꯥꯂꯇꯤ ꯄꯔꯦꯡ꯫ ꯊꯥꯏꯕꯦꯝꯃ ꯁꯥꯎꯅ ꯂꯥꯎꯏ꯫ ꯍꯣ ꯇꯥꯅꯤꯡꯗꯤꯌꯦ, ꯅꯣꯡ ꯍꯥꯡꯈꯤꯕꯗ ꯉꯥꯏꯔꯤ, ꯅꯣꯡ ꯑꯃꯨꯛ ꯀꯧꯊꯕꯤꯔꯅꯨ꯫ ꯏꯁꯩꯗꯨ ꯁꯛꯅꯤꯡꯉꯗꯤꯅꯦ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯈꯪꯗꯦ, ꯁꯛꯏꯅꯣꯕ ꯉꯥꯏ ꯍꯪꯉꯣꯏ ꯈꯣꯡꯕꯗꯧꯅ ꯀ꯭ꯔꯣ ꯀ꯭ꯔꯣ ꯍꯦꯛ ꯂꯥꯎꯔꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯅꯨꯡꯁꯤꯔꯩ ꯏꯈꯪ ꯈꯪꯉꯤ ꯏꯁꯩ ꯁꯛꯂꯝꯕ ꯀꯥꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯈꯨꯝꯂꯩ ꯃꯥꯁꯨ꯫ ꯈꯪꯉꯤ ꯀꯔꯤꯅꯣ, ꯇꯞꯅꯤꯡꯅ ꯍꯥꯏꯕꯁꯨ ꯌꯥꯕꯅꯤ, ꯍꯦꯛꯇ ꯑꯩꯕꯨ ꯅꯥ ꯄꯪꯕꯒꯤ ꯃꯑꯣꯡꯗ ꯇꯤꯛꯀꯠꯅ ꯂꯥꯎꯕꯁꯤꯕꯨ ꯀꯩꯅꯣ? ꯂꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ, ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯒ ꯂꯩꯔꯪꯁꯤꯐꯥꯎ ꯃꯩ ꯍꯧꯒꯠꯅꯤ ꯈꯪꯗ ꯈꯣꯟꯖꯦꯜ ꯁꯛꯇꯥꯗꯨꯒ ꯍꯦꯛꯇ ꯔꯨꯅꯨ ꯖꯨꯅꯨ ꯇꯧ ꯂꯩꯔꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯑꯁꯨꯝ ꯁꯥꯗꯅ ꯄꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯅꯨꯡꯁꯤꯔꯩ ꯑꯩꯁꯦ ꯁꯤꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯑꯉꯥꯎꯕ ꯃꯌꯥꯝꯁꯤꯒ ꯂꯩꯃꯤꯟꯅꯗꯅ ꯑꯩꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯕꯅꯤ꯫ ꯉꯥꯎꯕꯅꯅꯦ ꯅꯪꯅꯈꯩ ꯉꯥꯎꯔꯒ ꯀꯩꯁꯨ ꯇꯧꯗꯕ ꯑꯩꯈꯣꯏꯁꯦ ꯉꯥꯎꯏ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯍꯣ ꯉꯥꯎꯏ, ꯉꯥꯎꯕꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯏꯅꯝꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟ ꯈꯪꯗ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯍꯦ ꯑꯉꯥꯡ, ꯅꯆꯤꯟ ꯈꯔ ꯐꯥꯖꯤꯜꯂꯨ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯦ ꯅꯨꯄꯥ ꯐꯪꯗꯗꯨꯅ ꯄꯥꯟꯗꯕꯒ ꯅꯠꯇꯦ, ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯊꯑꯣꯏꯅ ꯄꯥꯜꯂꯣꯏ ꯍꯥꯏꯗꯨꯅ ꯄꯥꯟꯗ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯁꯤꯡ ꯆꯥꯎꯔꯦ, ꯑꯩꯁꯨ ꯂꯥꯛꯂꯦ, ꯑꯗꯨꯅ ꯏꯅꯝꯃꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯅꯤ꯫ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯄꯥꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯩꯁꯤ ꯌꯨꯝ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯑꯩ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯏꯅꯦꯝ ꯁꯥꯎꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯏꯅꯦꯝ ꯁꯥꯕꯒ ꯇꯟꯖꯩ, ꯉꯝꯖꯔꯣꯏ꯫ ꯑꯩꯅ ꯏꯅꯝꯃꯕꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯅꯝꯃ ꯂꯩꯇ꯭ꯔꯗꯤ ꯏꯁꯩꯁꯦ ꯄꯦꯟꯈꯩ ꯁꯛꯄ ꯐꯪꯗꯧꯔꯤꯕ ꯁꯨꯃꯥꯏꯅ ꯙꯥ ꯙꯥ ꯇꯦꯟ ꯇꯥ ꯈꯤꯠꯇ ꯈꯤꯠꯇꯦꯟ ꯇꯥ ꯇꯠꯇ ꯈꯤꯠꯇ ꯒꯤꯟꯅ ꯒꯤꯟꯅ ꯖꯥꯡ ꯍꯥꯏꯅ ꯄꯨꯡꯒ ꯏꯁꯩꯒ ꯀꯔꯇꯥꯜꯒꯤ ꯏꯅꯤꯜꯅ ꯄꯨꯝꯅꯤꯟ ꯄꯨꯝꯅꯤꯟ ꯅꯤꯜꯂꯦ ꯅꯥꯡ꯫ ꯊꯥꯏꯕꯦꯝꯃ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯍꯩꯃ, ꯀꯩꯅꯣꯝ ꯇꯧꯔꯦ, ꯌꯨꯝ ꯅꯤꯛꯏ, ꯀꯩꯅꯣꯝ ꯇꯧꯔꯦ, ꯌꯨꯝ ꯐꯨꯛ ꯇꯧꯔꯦ, ꯑꯩ ꯁꯤꯔꯦ꯫ ꯇꯥꯕꯤꯗꯦ ꯅꯨꯡꯁꯤꯔꯩ ꯃꯈꯥ ꯇꯥꯅ ꯁꯛꯏ꯫ ꯁꯩꯁꯛ ꯁꯨꯔ ꯁꯟꯖ ꯀꯌꯥꯅ ꯁꯛꯂꯤ ꯁ꯭ꯔꯤꯕꯥꯁ ꯈꯣꯟꯊꯣꯛ ꯇꯔꯦꯠ ꯈꯣꯟꯊꯥꯡ ꯑꯍꯨꯝ ꯀꯥꯏꯗꯅ ꯊꯥꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯩꯒꯤ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯟꯗꯨꯅ ꯁꯛꯑꯣ, ꯏꯁꯩꯗꯣ ꯌꯥꯝ ꯁꯛꯑꯣꯕ, ꯌꯥꯝ ꯁꯛꯈꯨꯑꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯔꯩ ꯇꯍꯥ ꯇꯍꯥ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯉꯔꯥꯡ ꯅꯍꯥꯟꯇ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯂꯩꯈꯤꯗꯕꯗ ꯉꯥꯏꯔꯤꯕꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯂꯥꯎꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯔꯩꯅ ꯂꯥꯛꯄꯗ ꯃꯦꯝꯇꯣꯝꯕꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯇꯣꯝꯕꯤ ꯃꯥꯗꯤ ꯃꯅꯦꯝ ꯀꯧꯗꯨꯅ ꯁꯨꯠ ꯀꯞꯂꯤ꯫ ꯍꯣꯏꯃꯥ, ꯍꯣꯏꯃꯥ, ꯅꯪꯕꯨ ꯑꯃꯨꯛ ꯇꯥꯜꯂꯛꯈꯨ ꯍꯣꯏꯃꯥ꯫ ꯑꯩꯅꯗꯤ ꯏꯃꯥꯅ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯇꯥꯏꯕꯗꯨꯗ ꯂꯩꯔꯤꯉꯩꯗꯁꯨ ꯊꯣꯟꯕꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯑꯁꯇꯤꯗ ꯃꯊꯛ ꯂꯩꯀꯥꯏꯗ ꯁꯤꯠꯆꯔꯁꯅꯨ ꯍꯥꯏꯗꯅ ꯍꯥꯞꯂꯨꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯑꯁꯇꯤ ꯅꯣꯡꯉꯥꯟꯕꯒ ꯑꯩꯅ ꯏꯃꯥꯒꯤꯗꯃꯛ ꯍꯥꯞꯈꯤꯕ ꯐꯅꯦꯛꯇꯣ ꯑꯩꯒꯤ ꯍꯩꯉꯣꯒꯤ ꯅꯨꯄꯤꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯑꯦ꯫ ꯑꯩ ꯆꯥꯛꯑꯦ꯫ ꯍꯟꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯞꯂꯤꯕꯗꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧꯗꯤ ꯊꯋꯥꯏꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏꯗꯀꯣ, ꯃꯃꯜꯁꯨ ꯑꯇꯥꯡꯕꯅꯦꯕ꯫ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯃꯦꯝꯇꯣꯝꯕꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯦꯝꯇꯣꯝꯕꯤꯗ, ꯃꯦꯝꯇꯣꯝꯕꯤ,
ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯃꯦꯝꯇꯣꯟꯕꯤ ꯁꯨꯠ ꯇꯧꯗꯨꯅ ꯑꯁꯦꯡꯕꯅꯦꯃꯤ ꯏꯆꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯞꯈꯤꯕ ꯐꯅꯦꯛꯇꯨꯅꯦꯃꯤ ꯑꯩꯒ ꯍꯩꯉꯣꯒꯤ ꯊꯧꯔꯥꯅꯤꯗꯨꯅ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯣ ꯇꯥꯟꯖꯥ ꯆꯥꯗꯕꯤ ꯅꯨꯡꯁꯤꯔꯩ ꯀꯤꯔꯨꯛ ꯆꯪꯁꯤꯜꯂꯒ ꯃꯦꯝꯇꯣꯟꯕꯤꯗ ꯀꯧꯔꯛꯏ ꯍꯣꯏ ꯏꯆꯦ ꯃꯦꯝꯇꯣꯟꯕꯤ ꯃꯦꯝꯇꯣꯟꯕꯤ ꯃꯄꯤ ꯇꯩꯊꯣꯛꯅ ꯀꯩꯅꯣ ꯅꯨꯡꯁꯤꯔꯩ ꯍꯨꯔꯥꯟꯕꯤ ꯃꯥꯟꯒꯤ ꯀꯧꯔꯛꯏꯗꯨꯅ ꯅꯨꯡꯁꯤꯔꯩ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯟ ꯏꯆꯥ ꯆꯥꯗꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯅꯥꯎꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯍꯦꯛꯇ ꯏꯆꯦꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯑꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯋꯥꯗꯨ ꯁꯠ ꯍꯥꯏ ꯀꯣꯊꯥꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯇꯩ ꯅꯠꯇꯦꯗ ꯏꯅꯦꯒꯤ ꯁꯣꯔꯥꯠꯀꯤ ꯏꯁꯩꯗꯣ ꯑꯩꯅ ꯑꯣꯏꯅ ꯁꯛꯑꯁꯨ ꯌꯥꯅꯤꯅ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯑꯗꯨꯝ ꯁꯛꯄꯤꯒꯦ ꯁꯦꯜꯒ ꯑꯝꯇꯦꯛ ꯂꯧꯔꯣꯏꯀꯣ ꯏꯅꯦꯒꯤ ꯈꯜꯂꯒ ꯑꯩ ꯂꯦꯝꯅ ꯁꯛꯇꯧꯔꯤꯕꯅꯤ ꯐꯝꯂꯝꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯈꯥꯡꯉꯤ ꯃꯦꯝꯇꯣꯟꯕꯤ ꯃꯃꯤꯠ ꯐꯩꯔꯦꯡ ꯇꯨꯏꯔꯦ ꯅꯨꯡꯁꯤꯔꯩ ꯏꯕꯦꯝꯃ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯆꯥꯗ꯭ꯔꯕ ꯏꯕꯨꯅꯦ ꯅꯈꯖꯥꯏꯗꯨꯗ ꯈꯨꯅꯝꯁꯤꯡ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯌꯥꯟꯁꯤꯜꯂꯛꯀꯅꯤ ꯁꯣꯔꯥꯠ ꯐꯤꯔꯣꯏꯗ ꯅꯨꯄꯤ ꯀꯅꯥꯅ ꯏꯁꯩ ꯁꯛꯅꯩ ꯅꯥꯞ ꯆꯥꯗ ꯋꯥ ꯉꯥꯛꯇ ꯀꯩꯗꯧꯋꯦꯒꯤꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯅꯔꯒ ꯂꯣꯏꯔꯦ ꯏꯆꯦꯒ ꯑꯩꯈꯣꯏ ꯌꯥꯅꯔꯒ ꯂꯣꯏꯔꯦ ꯅꯨꯡꯁꯤꯔꯩ ꯆꯠꯂꯣ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯇꯈꯣꯟ ꯈꯣꯟꯖꯦꯜ ꯁꯛꯇꯥꯗꯨꯒꯅꯦ ꯏꯁꯩ ꯁꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯇꯤꯜꯂꯝꯕ ꯃꯤꯒ ꯂꯣꯏꯅ ꯀꯥꯏꯗꯅ ꯆꯦꯟꯅꯈꯤꯕ ꯁꯣꯏꯔꯣꯏ ꯀꯩꯅꯣ ꯏꯆꯦꯒꯤꯁꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯊꯤ ꯍꯥꯏꯅꯤꯡꯉꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯈꯣꯟꯖꯦꯜ ꯁꯛꯇꯥꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯞꯄ ꯊꯦꯝꯕꯗ ꯐꯥꯎ ꯅꯨꯡꯁꯤꯔꯩ ꯏꯁꯩ ꯁꯛꯂꯛꯇꯣꯔꯦ ꯀꯤꯖꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯕꯗꯅꯦ ꯀꯞꯂꯝꯕ ꯑꯉꯥꯡꯗꯨꯒ ꯈꯨꯗꯛꯇ ꯂꯦꯞꯂꯤꯕꯅꯤ ꯀꯣ ꯅꯨꯡꯁꯤꯔꯩ ꯁꯥꯎꯅꯤꯡꯅ ꯑꯇꯩ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯕꯨ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗꯒꯗꯤ ꯉꯥꯡꯉꯛꯀꯅꯨ ꯏꯁꯤꯡ ꯂꯥꯛꯇꯨꯅ ꯉꯁꯤꯅꯦ ꯅꯅꯥꯀꯣꯡꯗꯨ ꯐꯥꯛꯇꯣꯛꯂꯒ ꯈꯣꯟꯖꯦꯜꯁꯦ ꯇꯤꯛꯅ ꯏꯁꯩ ꯁꯛꯆꯤꯜꯂꯛꯀꯅꯤ ꯅꯨꯡꯁꯤꯔꯩ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯠꯇꯦ ꯑꯩ ꯁꯨꯝꯖꯤꯠ ꯂꯧꯊꯣꯛꯎꯁꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯨꯝꯖꯤꯠꯇꯨꯅ ꯀꯜꯂꯒ ꯇꯥꯟꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯡꯁꯤꯔꯩ ꯐꯦꯠ ꯇꯧꯗꯨꯅ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯕꯨ ꯍꯦꯛ ꯏꯁꯩ ꯁꯛꯍꯟꯗ꯭ꯔꯕ ꯅꯣꯏꯒꯤ ꯁꯣꯔꯥꯠꯇꯣ ꯅꯣꯡꯅ ꯐꯨꯒꯩ ꯍꯩꯊꯅ ꯆꯨꯕ ꯑꯣꯏꯔꯨꯍꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯔꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯑꯗꯨꯝ ꯅꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯑꯋꯣꯏꯕꯃꯛꯀꯤ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯅꯠꯇꯦ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯦ ꯏꯁꯤꯡꯅ ꯄꯨꯝꯇꯥꯎꯈꯩ ꯁꯣꯔꯥꯠꯀꯤ ꯕꯥꯁꯣꯛ ꯁꯛꯇꯣꯏꯔꯕ ꯍꯣ ꯅꯣꯡꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯁꯣꯔꯥꯠꯀꯤ ꯏꯁꯩꯗꯣ ꯑꯩ ꯑꯣꯏꯅ ꯁꯛꯍꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯣꯡ ꯍꯦꯛꯇ ꯀꯧꯊꯗꯧꯔꯤꯕꯅꯤ ꯃꯦꯝꯇꯣꯟꯕꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯁꯟꯊꯤ ꯁꯥꯒꯦꯅ ꯊꯝꯕ ꯋꯥꯁꯥ ꯁꯥꯖꯩ ꯃꯌꯥꯝꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯋꯥꯁꯥ ꯁꯥꯖꯩꯗꯨꯅ ꯏꯀꯥꯏꯌꯨ ꯌꯥꯗꯕ ꯃꯃꯥꯏꯁꯤꯗ ꯊꯣꯝꯖꯤꯟꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯔꯩ ꯃꯃꯤꯠ ꯃꯅꯥ ꯊꯀꯠꯇꯨꯅ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯋꯥꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯟꯗꯣꯏꯔꯣ ꯀꯟꯕꯗ ꯅꯠꯇꯦ ꯏꯅꯦꯝꯕꯣꯛꯒꯤ ꯃꯅꯥꯛꯇ ꯄꯥꯈꯣꯟ ꯊꯥꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣ ꯋꯥꯁꯥꯅꯒ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯊꯥꯡꯖꯧ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯊꯣꯛꯈꯤꯒꯦ ꯅꯨꯡꯁꯤꯔꯩ ꯇꯍꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯅ ꯂꯧꯔꯝꯃꯤ ꯍꯣ ꯅꯅꯦꯝꯕꯣꯛꯀꯤ ꯁꯣꯔꯥꯠꯇ ꯏꯁꯩ ꯁꯛꯇ꯭ꯔꯕꯁꯨꯅꯦ ꯅꯪ ꯁꯤꯕꯒꯤ ꯁꯣꯔꯥꯠꯇꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯏꯁꯩ ꯅꯪꯅ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯑꯩꯒꯤ ꯏꯁꯩꯗꯣ ꯅꯪꯅ ꯇꯥꯅꯤꯡꯗꯕꯗꯣ ꯍꯟꯖꯤꯟ ꯁꯛꯄꯤꯅꯤ ꯍꯦꯛ ꯁꯩꯇꯅ ꯁꯛꯈꯤ ꯁꯣꯏ ꯁꯛꯀꯅꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯁꯤ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤꯀꯣ ꯃꯦꯝꯇꯣꯟꯕꯤꯅ ꯅꯪ ꯃꯊꯪ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯁꯣꯟꯕꯗꯨꯗꯅꯦ ꯅꯪꯒꯤꯁꯤ ꯌꯥꯎꯅ ꯄꯨꯟꯅ ꯁꯣꯔꯥꯠ ꯁꯣꯟꯗꯧꯅꯤ ꯈꯪꯉꯨ ꯁꯣꯝꯗꯅ ꯊꯥꯏꯕꯦꯝꯃ ꯃꯧꯄꯥꯗ ꯉꯥꯡꯂꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯧꯊ꯭ꯔꯥꯎꯗ ꯂꯩꯕ ꯍꯪꯉꯣꯏ ꯃꯥꯟꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯃꯤ ꯊꯔꯣꯏꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯖꯒꯦ ꯀꯥꯏꯅ ꯀꯩꯊꯦꯜꯗꯒꯤ ꯀꯌꯥꯠ ꯈꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯁꯦꯜ ꯇꯥꯍꯜꯂꯒ ꯂꯩꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯊꯔꯣꯏ ꯃꯃꯥꯏ ꯑꯃꯠꯇ ꯀꯛꯇꯕꯤ ꯊꯣꯡꯂꯒ ꯄꯤꯖꯔꯦꯗꯅ ꯃꯁꯦ ꯅꯪ ꯅꯨꯄꯤꯁꯦ ꯁꯔꯅꯤ ꯑꯃ ꯇꯧꯏꯀꯣ ꯃꯥꯏ ꯃꯁꯥꯁꯤꯗ ꯏꯁꯩꯗꯅꯤ ꯁꯛꯇꯨꯒꯤ ꯉꯥꯏ ꯂꯩꯔꯤꯁꯦ ꯈꯣꯟꯖꯦꯜꯅ ꯍꯪꯉꯣꯏ ꯍꯦꯛ ꯃꯥꯟꯈꯩ ꯀꯩꯅꯣ ꯑꯩꯁꯦ ꯆꯥꯛꯅꯒ ꯂꯥꯝꯅ ꯂꯩꯉꯩꯁꯤꯗ ꯊꯔꯣꯏ ꯑꯃꯨꯛ ꯃꯃꯥꯏ ꯀꯛꯇꯕꯤ ꯊꯣꯡꯉꯝꯃꯕ ꯀꯃꯥꯏ ꯆꯥꯗꯣꯏꯕꯗꯨꯗꯤ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯗꯤ ꯊꯔꯣꯏꯗꯣ ꯄꯥꯝꯖꯕꯅꯤꯅ ꯌꯥꯅ ꯁꯤꯛꯂꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯃꯇꯣꯡꯗꯣ ꯀꯣꯊꯣꯛꯂꯒ ꯅꯪꯁꯨꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯣ ꯅꯇꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯂꯧꯔꯕꯅꯤꯅ ꯏꯄꯥꯁꯤꯗꯤ ꯄꯦꯟꯊꯣꯛꯑꯣ ꯏꯕꯨꯡꯉꯣ ꯉꯁꯤ ꯑꯩꯗꯤ ꯄꯦꯟꯊꯣꯛꯃꯟꯗꯅꯅꯦ ꯄꯦꯟꯅꯤꯡꯉꯥꯏꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯄꯦꯟꯊꯣꯛꯑꯣꯀꯣ ꯃꯥꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ ꯂꯩꯈꯤꯕꯁꯨ ꯎꯗꯦ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯂꯥꯛꯄꯗꯧꯅ ꯊꯣꯡꯉꯝꯃꯒꯅꯦ ꯆꯥꯛꯀ ꯆꯥꯗꯕꯤ ꯆꯦꯟꯈ꯭ꯔꯦ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏꯗ ꯀꯔꯤꯒꯤ ꯃꯥꯗꯤ ꯏꯇꯩ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏ ꯆꯠꯂꯤꯕ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯤꯅꯗꯤ ꯏꯁꯩ ꯁꯛꯄꯤꯌꯣꯅ ꯅꯦꯛꯂꯛꯇ꯭ꯔꯕꯅꯤꯅ ꯃꯁꯥꯅ ꯑꯣꯏꯅ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯏꯁꯩ ꯁꯛꯆꯒꯦꯗꯅ ꯋꯥꯅꯣꯝꯕ ꯆꯠꯂꯤꯅꯤꯗꯅ ꯍꯥꯏꯅꯔꯤꯉꯩ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯅꯇꯨ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯑꯁꯤ
ꯇꯣꯝꯕ ꯌꯦꯡꯊꯣꯔꯛꯄꯅꯤ ꯅꯨꯡꯁꯤꯔꯩꯅ ꯏꯁꯥꯎ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ ꯊꯥꯏꯕꯦꯝꯃꯅ ꯅꯃꯥꯏꯗꯣ ꯃꯥꯏꯔꯦꯟ ꯃꯥꯟꯈꯩ ꯄꯣꯝꯊꯣꯛꯂꯒ ꯂꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯌꯥꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯨꯕꯗꯨꯗ ꯅꯨꯡꯁꯤꯔꯩ ꯁꯧꯔꯥꯡꯅꯅ ꯍꯣꯏ ꯌꯥꯔꯛꯇ꯭ꯔꯦ ꯌꯥꯗ ꯇꯣꯛꯁꯅꯨ ꯃꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯅꯤ ꯈꯣꯟꯖꯦꯜꯗ ꯁꯨꯔꯗ ꯑꯁꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯑꯩꯅ ꯃꯣꯏꯒꯤ ꯁꯣꯔꯥ ꯊꯨꯠ ꯂꯥꯎꯕꯗꯨꯗ ꯏꯁꯩ ꯁꯛꯄꯤꯒꯦ ꯍꯥꯏꯔꯤꯕꯗꯣ ꯃꯔꯥꯏꯕꯛ ꯐꯩꯌꯦꯅ ꯍꯔꯥꯎꯒꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯏꯁ ꯊꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯈꯣꯟ ꯈꯣꯟꯖꯦꯜ ꯁꯛꯇꯥꯗꯨꯒ ꯀꯥꯏꯅ ꯑꯗꯨꯕꯨꯗꯤ ꯃꯣꯏꯒꯤ ꯁꯣꯔꯥ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡꯗꯣ ꯐꯨꯗꯤꯠ ꯐꯨꯒꯩ ꯆꯨꯔꯣꯁꯤꯅ ꯂꯩꯔꯕꯅꯤ ꯆꯨꯁꯅꯣꯕ ꯅꯣꯡꯗꯨ ꯆꯨꯁꯅꯨ ꯇꯣꯝꯕꯅ ꯅꯪꯁꯤ ꯑꯩꯅ ꯌꯥꯝꯅ ꯐꯨꯅꯤꯡꯗꯕ ꯑꯗꯣ ꯅꯪꯅ ꯐꯨꯕꯤꯌꯨ ꯍꯥꯏꯗꯅ ꯕꯥꯔꯇꯣꯟ ꯊꯥꯔꯛꯄ ꯕꯥꯔꯇꯣꯟ ꯊꯥꯔꯕꯅꯤꯅ ꯑꯩꯁꯨ ꯍꯦꯛꯇ ꯐꯨꯅꯤꯡꯉꯤ ꯅꯠꯇꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯑꯩ ꯅꯪꯁꯤ ꯐꯨꯔꯒꯦꯗꯣ ꯃꯈꯣꯏ ꯇꯥꯅ ꯑꯩ ꯌꯥꯝ ꯐꯨꯅꯤꯡꯂꯒ ꯑꯩꯅ ꯐꯨꯕꯤꯌꯣꯅ ꯕꯥꯔꯇꯣꯟ ꯊꯥꯏ ꯀꯥꯏꯗꯨꯗꯤ ꯀꯩꯅꯣ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯅꯦ ꯊꯪꯖꯤꯟꯕꯤ ꯇꯧꯔꯛꯀꯅꯨ ꯑꯩꯁꯨꯅꯦ ꯃꯣꯏ ꯇꯥꯅ ꯑꯩ ꯐꯨꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯏꯁꯩꯁꯦ ꯌꯥꯝ ꯁꯛꯅꯤꯡꯕꯖꯥꯠꯅꯤ ꯃꯣꯏ ꯇꯥꯅ ꯑꯩꯁꯦ ꯐꯨꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯐꯨꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯁꯩ ꯍꯥꯟꯅꯅꯦ ꯇꯥꯕ ꯑꯩꯒꯤ ꯏꯁꯩꯗꯨꯃ ꯇꯥꯔꯕ ꯃꯇꯨꯡ ꯃꯣꯏ ꯇꯥꯅ ꯑꯩꯕꯨ ꯐꯨꯅꯤꯡꯂꯤꯕ ꯃꯈꯩ ꯐꯨꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯁꯥꯎꯖꯔꯣꯏ ꯊꯥꯏꯕꯦꯝꯃꯅ ꯑꯣꯟꯊꯣꯛꯅꯁꯨ ꯁꯛꯆꯅꯤꯡꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯃꯥꯒꯤ ꯏꯁꯩꯁꯦ ꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯏꯁꯦ ꯌꯥꯔꯁꯦ ꯅꯣꯏꯅ ꯆꯦꯅꯧꯄꯥ ꯇꯨꯃꯤꯟ ꯂꯩꯌꯣ ꯉꯥꯏꯍꯥꯛꯇ ꯂꯩꯔꯣꯕ ꯇꯨꯃꯤꯟꯅ ꯑꯩ ꯏꯁꯩ ꯍꯧꯔꯛꯂꯒꯦ ꯅꯨꯄꯥ ꯅꯪꯁꯨ ꯑꯩꯒꯤ ꯏꯁꯩꯁꯦ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯑꯩ ꯐꯨꯗꯣꯏꯅꯤꯅ ꯆꯩꯅꯨꯡꯒꯗꯣ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯃꯨ ꯊꯥꯏꯕꯦꯝꯃ ꯁꯨꯛꯇꯣꯛꯂꯒ ꯃꯥꯏꯗ ꯀꯔꯤ ꯃꯃꯥꯏ ꯈꯨꯊꯥꯅꯣ ꯑꯩꯗ ꯀꯗꯥꯏꯗ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯒꯤ ꯁꯨꯔ ꯇꯥꯗꯕ ꯏꯁꯩꯗꯣ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯂꯝꯕꯤꯗꯅꯦ ꯉꯥꯎꯅ ꯐꯩꯅ ꯆꯠꯆꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯏꯕꯦꯝꯃ ꯊꯣꯛꯈꯤ ꯅꯨꯡꯁꯤꯔꯩ ꯃꯥꯗꯤ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯋꯥ ꯍꯥꯏꯔꯝꯕꯗꯨꯗ ꯁꯥꯎꯅ ꯂꯥꯎꯏ ꯆꯨꯝꯅ ꯆꯠꯈꯤꯕ ꯌꯥꯕꯁꯦ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ ꯀꯥꯏꯅ ꯍꯦꯛꯇꯃꯨꯛ ꯅꯞꯄꯝꯃꯦꯕ ꯐꯪꯉꯣꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯅꯨꯄꯥꯁꯨ ꯐꯪꯉꯣꯏ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯁꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯇꯣꯝꯕꯅ ꯈꯪꯖꯩ ꯊꯜꯂꯛꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯀꯌꯥꯔꯛ ꯅꯉꯣꯟꯗ ꯍꯥꯏꯕꯗꯣ ꯏꯆꯦꯗ ꯑꯗꯨꯒꯨꯝꯕ ꯊꯛꯀꯥ ꯈꯪꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯣꯗꯅ ꯅꯪ ꯌꯥꯗꯦꯕ ꯏꯆꯦ ꯏꯆꯦꯂꯤꯄꯥ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ ꯂꯩꯔꯛꯂꯤꯕꯅꯤ ꯅꯪꯅ ꯏꯆꯦꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯍꯥꯏꯅꯤ ꯍꯣꯏ ꯑꯩꯗꯤ ꯍꯥꯏꯅꯤꯌꯦ ꯑꯩꯕꯨ ꯅꯆꯦꯁꯤꯅ ꯁꯨꯔ ꯇꯥꯗꯕꯤ ꯁꯩꯁꯛꯄꯤꯅꯦꯅ ꯍꯥꯏꯕꯗꯗꯤ ꯅꯪꯅ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯅꯦ ꯏꯆꯦꯅ ꯍꯥꯏꯗꯨ ꯆꯨꯝꯗ꯭ꯔꯣ ꯏꯁꯩꯗꯨ ꯁꯛꯀꯦ ꯍꯥꯏꯔꯕꯁꯨ ꯐꯖꯅ ꯁꯨꯔ ꯇꯥꯅ ꯁꯛꯎ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯦꯛ ꯇꯧꯕꯒ ꯖꯨꯅꯨ ꯀꯔꯤ ꯀꯦꯅꯤꯅ ꯇꯧꯔꯛꯀꯅꯤ ꯅꯠꯇꯦ ꯋꯥꯏ ꯆꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯕꯨ ꯑꯗꯨꯗꯤ ꯃꯤꯁꯨ ꯇꯥꯅꯤꯡꯗꯕꯅꯤꯅ ꯑꯗꯨꯝ ꯇꯥꯅꯤꯡꯗꯦ ꯁꯨꯔ ꯇꯥꯗꯦ ꯍꯥꯏꯇꯥꯕꯅꯤ ꯃꯤꯗꯤ ꯇꯣꯛꯎ ꯑꯩꯐꯥꯎ ꯇꯥꯅꯤꯡꯗꯦ ꯅꯨꯡꯁꯤꯔꯩ ꯀꯞꯉꯥꯡ ꯇꯧꯅ ꯑꯣ ꯐꯩꯌꯦꯕ ꯅꯣꯏ ꯑꯩꯅ ꯏꯁꯩ ꯁꯛꯄꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯐꯥꯎ ꯌꯥꯎꯅ ꯑꯩꯒꯤ ꯏꯁꯩꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯍꯌꯦꯡ ꯏꯄꯥꯝ ꯆꯠꯈꯤꯅꯦꯕ ꯑꯩ ꯏꯃꯥꯒ ꯏꯄꯥꯒꯗꯤ ꯃꯆꯥ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯣ ꯌꯥꯝ ꯇꯥꯖꯅꯤꯡꯕꯅꯤ ꯑꯩꯒꯤ ꯏꯁꯩ ꯇꯥꯅꯤꯡꯕ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯔꯨꯅꯤ ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕꯤꯔꯣꯏ ꯆꯠꯈꯤꯒꯦꯕ ꯑꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯁꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯕꯨ ꯅꯄꯥꯝ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯅꯪ ꯁꯤꯕꯨ ꯉꯥꯎꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯤꯅꯒ ꯇꯥꯔꯗꯤ ꯕꯦꯝꯃ ꯅꯪ ꯉꯥꯎꯔꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯈꯤꯅꯤ ꯆꯠꯂꯣ ꯏꯃꯨꯡ ꯆꯪꯂꯒ ꯆꯥꯛꯇꯨ ꯊꯥꯡꯗꯣꯛ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯀꯔꯟ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯀꯅꯥꯏ ꯆꯥꯛ ꯊꯥꯡꯗꯣꯛꯑꯣꯏ ꯑꯩ ꯆꯠꯈ꯭ꯔꯗꯝꯅꯤ ꯆꯥꯛꯀꯗꯣ ꯁꯩꯁꯛꯄꯤ ꯑꯩꯅ ꯊꯣꯡꯕꯅꯤ ꯆꯥꯕꯤꯒꯅꯨ ꯏꯁꯩ ꯁꯛꯇꯕ ꯅꯣꯏꯅ ꯁꯥꯅ ꯊꯣꯡꯉꯒ ꯆꯥꯖꯧ ꯃꯁꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯨꯅ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯁꯥꯎꯒꯦꯔꯥ ꯁꯥꯎꯔꯣꯏꯒꯦꯔꯥ ꯑꯩꯗꯤ ꯆꯠꯂꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯏꯁꯩ ꯁꯨꯔ ꯇꯥꯅ ꯁꯛꯇꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯃꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ ꯇꯣꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯥꯎꯔꯛꯏ ꯍꯩ ꯑꯉꯥꯎ ꯐꯩ ꯀꯣꯛ ꯄꯦꯔꯥ ꯂꯩꯕ ꯌꯥꯝ ꯃꯥꯜꯂꯤ ꯀꯣ ꯌꯦꯡꯅꯤꯡꯗꯦ ꯄ꯭ꯔꯞ ꯍꯜꯂꯣ ꯍꯩꯃ ꯁꯨꯝ ꯆꯠꯈꯤ ꯇꯥꯁꯤꯟꯅꯗꯤ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯇꯥꯕꯤꯗꯦ ꯃꯁꯤꯟ ꯄꯣꯝꯊꯣꯛꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯃꯄꯥ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕ ꯃꯁꯤꯟꯗ ꯁꯣꯟꯅꯩ ꯀꯥꯏꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃ ꯍꯦꯛ ꯂꯧꯔꯨꯗꯅ ꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯁꯦ ꯗꯣꯂꯣꯛꯇ ꯖꯒꯣꯏ ꯁꯥꯔꯕꯅꯤ ꯇꯔꯒꯗꯦꯟ ꯗꯤꯟꯇꯥ ꯑꯗꯨꯅ ꯁꯣꯅꯣ ꯊꯨꯡꯕꯤ ꯅꯨꯄꯤꯁꯦ ꯃꯁꯤꯒꯤ ꯏꯁꯩꯁꯤꯒ ꯂꯣꯏꯅꯅ ꯇꯣꯝꯕꯒꯤ ꯄꯨꯟꯁꯤꯁꯨ ꯖꯒꯣꯏ ꯁꯥꯔꯤ ꯁꯣꯝꯗꯅ ꯃꯌꯨꯝ ꯌꯧꯔꯦ ꯃꯆꯥꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯁꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨꯗ ꯃꯃꯥꯏ ꯕꯦꯝꯃꯅ ꯃꯤꯄꯥꯏꯅ ꯍꯪꯂꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯞ ꯍꯦꯛ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯐꯝꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯁꯨꯔꯤ ꯇꯥꯐꯝꯁꯤꯗ ꯐꯝꯂꯤꯕꯁꯤꯕꯣ ꯅꯨꯡꯁꯤꯔꯩ ꯀꯞꯂꯤ ꯇꯧꯅ ꯏꯃꯥ ꯑꯩ ꯌꯨꯝꯁꯤ ꯂꯩꯔꯒꯦꯅ ꯂꯥꯛꯂꯕꯅꯤ ꯀꯔꯤꯒꯤ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯔꯛꯄ꯭ꯔꯣ
นั่นน่ะมันดูกะน่าซ้ำพอยน่ารูปไรบ้านังบ่ซ้ำพอยน่ารับมาดีไอ้ไก่สู้ยุ่มเดลัยเรกันละอ่ะบ่อันดูดีอีบุงก็สาวน่ารักปะโรบารำดูดีหายุดนะมวยมันสินบอกว่าไงบุสูตาดบิเสียใส่เยดูนะหากอยนักกรอกรอกคงบังคนเจลมานี่ตอนนี้มีคนอินหายนี่เนี่ยไอ้เลยรวยไอ้สิเนี่ยมวยตัวไหนสุดเลยรวยไปไอ้เลยรวยปะไม่เปียมาดูกี่วันเนี่ยกะดีตารบดูขัดนั่นเสียงยาวรบกวนเนี่ยขัดลุเรนอะแต่เห็นแต่หายหัวปะไอ้กิจสุดสอบรวยปะสูตาดบิสิขัดหายรถมาเสียมาสิเนี่ยมาสิหัวเนี่ยปะไอ้กิจทำไว้เสียไอ้กิจทำไว้สิเนี่ยจ้าอีเสียไอ้น่ะมาคุดกุตุมตุนะมาทบักตุดะพักกสุดท้ายสิลิบันนี่อนโทอีดาอีไม่เบี้ยมาอะดูกี่บัดโอยนั่นน่ะปั๊มถลักปังกับมีแต่ทบักกันตัวน้อยนี่ปุ่มสังบัตตาเนี่ยสิองตะเล็บปุสิผู้บกัดไอ้เปียนดีมาไอ้สุเปียนดีไอ้เปียนดีมาอีบุงจังสิลาวมาปาสิดะมีเนตาระกะอยากพัฒน์น่ะป้าสูภาษางำจีบันน่าหันตะกี้สากษาบันนั่นเองนุ่งสิเรย์ผูกเขาวัดตุนะขังเดไอเดียสิดะต้องเลยระตัวนี้ยุ่มสิดะอิงข้าทำหน่อยยี่เสียมาคาลามน้ำกระสักปุ่นนี่มาท่าสานันตับในโซนี่คาริยาอิสัยปะอิสัยโอ้ยมาคาริโนโอ้ยมาปากายกันดีนักกงเสียปังหัวให้ไปเลยภาษานี่ดะนะภาษาตัวปีกีอิสัยดะสีเกตัวรีบมาป้าสิสูตัดขีประคังเดมวยมาป้าสิดาดิสิบิคิดยุ่มสิดาอีทุ่มตะกะเลยเร่อมุกตำนรกันไอ้กี่โกนุบิดังกิบัดตำนี่ไทยเบมาสักคมดูสักทงลิงไงมาปานุป้าตัวมาเฮียมบ้าจากคมดูดะตับลิจังลักตุนะมาเสียไทยเร่ไงนูไอ้คุยเตยมาดิมาดิไกสักระกิเสียเนอจากกระทงก็มีสิบสาระยาหรอกตุนะใส่เครไม่ยุ่มได้เลยรู้เนี่ยยาดะไอ้หนังขลิสิดีคุยมุงเสียสิเอ็นนกสินน่ะแต่นักตัวรีไก่สัตว์ลุยฮะภาษาใครอ่ะนั่งเงยไม่โบยุ่งในสุเลนี่ขังดิเสียตานไม่โยกเข้าสุเลติมีเรื่องแต่นี่นั่งหน่วยบังการอะไรสินั่งเงยมาเลยยุ่งสิดะก็ชุกานาบันติจ้าบัติงนะบันนี่การนาเดล่าคุระมวยกี้สันมีดูกันเนี่ยนั่งก่อนทุกนาฬิกาการนาเดบันนั่งเลยดูสรุปบุตรสังคมทุกภาษามีวันเลยบันพายสังคมจะสู้ใครๆยวนบัดงาเสียตุ้มเสียแต่สุเลบังการนั่นนี่ตันจ้าตัวเต็มมาปานดากีดูปีมากีคนเสียดะอิสัยสักตุนะอสมนักเกาหลีโอตาริบโรอิสฮาบีวังลิมิตกูกุยรักเลไอน้ำมาปาลชิดเล็บเลิกลีเบเสียหน่วยกินจีอารีบิดูบูไลตรบราอิสฮาบีไทยเบี้ยมามิดมานาลังทุกเลิกอะไฮส์ขนาดนั้นสิอีใส่สักเลิกอะนุ้ยกินสิอารีบิกันให้ได้ดอกขนาดนั้นเห็นมันนกสินนะดูนะอีสิทุกมาเลิกแต่บัดดูเดน่านุปีสิให้ดีน่าจะนุปีสิสาวรมาดิอีใส่ก็สักสิเลยเดมาบานทุกสิละไทยเบี้ยมองว่าได้พัดยิงเลิกเลิกอะใครเนาะว่าตัวไม่ยักเสียงมาปานอีใส่สักเลยสิขนาดใครโน่นนี่สิไอ้สุ่มกระตันจูระก็เลยไม่สิเดนุปีทีระก็คราสุนิงนมนิงเลิกไปยิงกี่ตัวนี่ตุกิสุ่มนุปียามาปูไรบะไอ้ยังบีกี่คนเจียวนะโอ้ไก่ดูตาเห็นบะกลางวันรักสิดาไอ้บุษบไอ้พันแล้วก็ทำมีรำแล้วก็ไก่หนุ่มสุดทุกทุกจีดูบะไอ้ฮันทรายด้วยฮันทรแกเสียนั่นสนุบิสาวครีมาบ้านนั้นจะทุกเสียไปเสียเสียทุกบุทุกตัวแบบไอ้ถุยเห็นบะปรับมาบ้านนั้นเสียทุกขี้ไทยเบี้ยมันนะคาริโนเป็ดครับะเป็ดเราเลยประมาณนั้นนุปีกับซุปเปอร์ซิเลยมาดิไอ้เด็กเป็ดแต่ปันนี้จะใส่ตาตันจ้าตัวเห็นบะมาดีไอ้ยังบีสังสิลักตัวน่ะไทยเบี้ยมันจะคุรุมเลยไอ้ยังบีมาสุอีใส่สักปีนุบีอามาขัดนี่นุ่งสิเรดกี้มาสุตาบันติอีใส่ปามครับะเขาจิกสุบ้าไปเอาดาไทยเบี้ยมันจะคุรุมบัดูสวยดนะอีใส่สักตัวน่ะให้ดูขี้ฮาอีนามานาเจนาคูรุเจรีอีนามาไทยเบี้ยมาขังเปรียกขังนะพัดหันดกนะคะโว้ยมาใครเนาะไอ้
ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯁꯤ ꯑꯩꯈꯣꯏ ꯆꯦꯅꯤ ꯃꯐꯝꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯏꯍꯦ ꯕꯥꯞ ꯑꯩꯍꯧꯗ ꯇꯧꯕꯅꯤ ꯏꯅꯝꯃ ꯋꯥꯔꯧꯕꯤꯅꯨ ꯅꯆꯜꯁꯦ ꯏꯁꯩ ꯁꯛꯄꯤ ꯑꯌꯤꯡꯕꯤ ꯍꯥꯏꯕꯗꯨꯅꯤ ꯃꯃꯤꯡꯗꯤ ꯈꯔ ꯑꯗꯨꯝ ꯆꯠꯄꯅꯦ ꯑꯩꯁꯦ ꯍꯥꯟꯅ ꯇꯥꯔꯝꯂꯅꯤ ꯃꯤꯡꯁꯦ ꯏꯁꯩ ꯁꯛꯄꯤꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯏꯕꯦꯝ ꯃꯃꯥꯗꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯕꯅꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯁꯩ ꯁꯛꯄꯤ ꯑꯃꯃꯨꯛ ꯂꯥꯛꯂꯕ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯂꯤꯔꯁꯨ ꯂꯤꯅ ꯌꯨꯝ ꯄꯥꯜꯍꯧꯕꯅ ꯐꯗꯣꯏ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯍꯜ ꯈꯔꯒ ꯇꯣꯝꯕꯅ ꯃꯄꯥꯁꯛ ꯃꯅꯥꯎꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯦꯞꯅꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯅꯨꯡꯁꯤꯔꯩꯅ ꯃꯄꯥꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯃꯅꯥꯎ ꯅꯨꯄꯥ ꯍꯦꯝꯕ ꯅꯨꯄꯤ ꯆꯦꯜꯂ ꯄꯥꯎ ꯃꯍꯥꯛ ꯇꯥꯔꯕꯁꯨ ꯆꯠꯄꯤꯕ ꯅꯠꯇꯦ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ ꯃꯁꯤꯁꯨ ꯃꯔꯛꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯒꯤ ꯏꯁꯩ ꯇꯥꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯀꯞꯇꯦꯗ ꯈꯥꯛꯂꯕꯅꯤ ꯑꯍꯜ ꯑꯅꯤꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯁꯥ ꯉꯝꯗꯅ ꯍꯤꯞꯂꯤꯕ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯅꯆꯥ ꯅꯨꯄꯤꯁꯤ ꯊꯦꯝꯗꯨꯅ ꯆꯠꯍꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯅꯦ ꯑꯩꯕꯨ ꯁꯤꯅꯤꯡꯗ꯭ꯔꯤꯅꯦ ꯍꯩ ꯑꯩꯈꯣꯏ ꯃꯄꯥ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯕꯅꯤ ꯌꯥꯗꯦ ꯂꯩꯈꯤꯅꯤ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯂꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯗꯤ ꯃꯥꯏ ꯇꯣꯝꯕ ꯍꯥꯏꯕ ꯁꯤꯡꯒꯩꯕꯥꯛ ꯃꯥꯟꯕ ꯅꯌꯥ ꯅꯨꯄꯥꯗꯨꯅꯤꯅꯦ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯥꯎꯗꯅ ꯃꯄꯥꯝꯗ ꯆꯠꯈꯤ ꯍꯥꯏꯔꯗꯤ ꯀꯣꯛ ꯀꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯐꯥꯎ ꯀꯧꯕ ꯂꯥꯛꯇꯦꯅꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯗꯒꯦꯅꯦ ꯃꯥꯗꯤ ꯋꯥꯏꯗꯨꯝ ꯁꯪꯂꯦ ꯈꯜꯂꯝꯒꯅꯤ ꯅꯆꯥꯅꯨꯄꯤꯒꯤ ꯔꯥꯙꯥ ꯀꯦꯅꯤ ꯔꯣꯅꯨ ꯖꯨꯅꯨꯗꯨ ꯇꯥꯗ꯭ꯔꯤ ꯈꯟ ꯃꯥꯗꯤ ꯍꯥꯕꯨ ꯍꯔꯥꯎꯔꯝꯂꯅꯤꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯃꯄꯥꯅ ꯅꯆꯥꯅꯨꯄꯤꯁꯦ ꯏꯁꯩ ꯇꯝꯕ ꯆꯠꯍꯜꯂꯨꯕꯒꯤꯅꯤ ꯏꯁꯩꯗꯨ ꯇꯝꯍꯜꯂꯁꯨ ꯈꯤꯇꯪ ꯍꯩꯕ ꯑꯣꯖꯥ ꯑꯃꯗ ꯇꯝꯍꯜꯂꯨꯗꯅ ꯀꯔꯥꯏꯗꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯔꯥꯝꯗꯒꯤ ꯍꯦꯟꯅ ꯃꯆꯤꯟꯗꯨꯗꯒꯤ ꯊꯣꯛꯇꯕ ꯑꯣꯖꯥ ꯑꯃꯗ ꯍꯦꯛ ꯅꯆꯥꯅꯨꯄꯤꯁꯦ ꯏꯁꯩ ꯇꯝꯍꯜꯂꯨꯗꯅ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯔꯥꯙꯥꯒꯤ ꯀꯤꯅꯤ ꯀꯤꯅꯤ ꯔꯨꯅꯨ ꯖꯨꯅꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗ꯭ꯔꯦꯗꯅ ꯁ꯭ꯌꯥ ꯌꯥꯎ ꯉꯥꯡꯂꯛꯀꯅꯨ ꯃꯃꯥ ꯑꯩꯁꯨ ꯏꯆꯥꯗꯣ ꯏꯁꯩ ꯄꯂꯥ ꯁꯛꯄꯤ ꯑꯐꯥꯎꯕꯤꯃ ꯑꯣꯏꯍꯟꯅꯤꯡꯗꯅ ꯑꯗꯨꯝ ꯇꯝꯍꯜꯂꯨꯕꯅꯤ ꯑꯗ ꯑꯣꯖꯥ ꯑꯣꯟꯅꯗꯅ ꯕꯦꯔꯥ ꯀꯥꯈꯤꯕꯩ ꯋꯥꯅꯤ ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯤ ꯂꯣꯏ ꯁꯣꯏꯔꯤ ꯉꯥꯛꯇꯅꯤꯅꯦ ꯂꯥꯏ ꯐꯥꯎꯕ ꯑꯁꯣꯏꯕ ꯂꯩꯕꯅꯤ ꯆꯠꯂꯨ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯍꯧꯒꯦ ꯅꯆꯥꯅꯨꯄꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯏꯁꯩ ꯁꯛꯀꯦ ꯑꯃꯨꯛ ꯍꯥꯏꯔꯔꯅꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯀꯥ ꯂꯥꯞꯅ ꯑꯃꯨꯛꯇ ꯑꯩ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯒꯦ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯔꯨꯈꯤꯒꯦ ꯄꯨꯔꯅꯤꯃꯥ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯕꯒ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕꯤ ꯀꯕꯣꯇꯤꯟ ꯃꯥꯟꯕꯤꯗꯨ ꯈꯠꯂꯤ ꯈꯠꯂꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯞꯂꯤꯕ ꯃꯄꯥꯒꯤ ꯃꯆꯥꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯍꯣ ꯕꯥꯕꯥ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯐꯔꯛꯇ ꯇꯨꯝꯃꯤꯔꯣ ꯍꯧꯒꯠꯂꯨꯁꯤ ꯀꯩꯅꯣꯝ ꯇꯝꯕꯤꯒꯦꯕ ꯏꯕꯣꯍꯜ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯨ ꯄꯥꯡꯂꯛꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯤ ꯇꯧꯕꯁꯤ ꯄꯣꯊꯥꯕꯒ ꯐꯪꯗꯦ ꯂꯥꯏ ꯌꯦꯠꯂꯤꯗꯀꯣ ꯄꯥꯏꯕꯤꯕ ꯅꯪꯁꯦ ꯈꯔ ꯌꯦꯠꯄ ꯇꯥꯔꯦ ꯑꯗꯣ ꯄꯥꯕ ꯑꯩꯁꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯇꯥꯇꯣꯠ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯎꯕꯅꯦꯕ ꯇꯥꯇꯣꯗꯩꯗꯤ ꯉꯧꯔꯤ ꯐꯔꯤ ꯇꯧꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯉꯧꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯤꯕ ꯑꯁ ꯂꯤꯔꯛꯈꯤꯒꯦ ꯑꯗꯨꯝ ꯇꯥꯎ ꯑꯗ ꯑꯩꯅ ꯏꯅꯦ ꯇꯥꯇꯣꯠꯀꯤ ꯃꯃꯥꯡꯗ ꯈꯨꯠ ꯁꯥꯒꯁꯦ ꯊꯦꯛ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯔꯒ ꯏꯁꯩ ꯁꯛꯆꯟꯕ ꯏꯕꯣꯍꯜ ꯇꯞꯅ ꯁꯣꯜꯂꯤ ꯍꯥꯏ ꯍꯥꯏ ꯑꯉꯧꯕꯤꯐꯥꯎ ꯂꯦꯝꯅ ꯊꯥꯖꯤꯜꯂꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯂꯩꯅꯥ ꯐꯖꯅ ꯍꯦꯟꯖꯜꯂꯦꯗꯅ ꯅꯨꯡꯁꯤꯔꯩ ꯅꯣꯛꯇꯨꯅ ꯑꯗ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯏꯆꯥꯗꯤ ꯌꯥꯝ ꯍꯩꯔꯦ ꯍꯌꯦꯡ ꯅꯄꯥ ꯁꯤꯕꯒꯤ ꯁꯣꯔꯥꯠꯇ ꯏꯁꯩ ꯁꯛꯄ ꯌꯥꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯦꯃꯤ ꯄꯥꯕ ꯅꯪꯕꯣ 이보할 이탁탁한 이마이비 노래들은 떠올리시랴 ꯆꯠꯅꯕꯤꯒ ꯂꯣꯏꯅ ꯈꯣꯡꯕꯥꯜꯗ ꯀꯥꯎꯊꯣꯛꯂꯝꯂꯒ ꯆꯠꯅꯗꯕ ꯉꯥꯛꯇ ꯈꯣꯝꯖꯤꯜꯂꯒ ꯄꯨꯔꯛꯂꯤꯗꯅ ꯍꯩ ꯇꯧꯏꯗꯦꯅꯦ ꯅꯨꯄꯤꯅ ꯀꯅꯥꯅ ꯁꯣꯔꯥꯠꯇ ꯏꯁꯩ ꯁꯛꯅꯩ ꯃꯁꯤꯗꯤ ꯑꯉꯥꯎꯕꯤꯗꯨꯅ ꯍꯥꯏꯕ ꯋꯥꯕꯨ ꯅꯪꯅ ꯑꯋꯣꯏ ꯇꯥꯟ ꯍꯔꯥꯎꯏ 이스 ꯉꯥꯎꯗꯕꯅꯤ ꯀꯩꯁꯨ 미 ꯑꯃꯨꯛ ꯋꯥꯈꯜ ꯈꯖꯤꯛ ꯁꯣꯏꯕꯩ ꯋꯥꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯑꯝꯕ ꯀꯥꯟꯗꯨꯗꯗꯤ ꯃꯥ ꯋꯥꯈꯜ ꯃꯥꯡꯍꯧꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯏ 이빠ꯒꯤ ꯅꯨꯡꯁꯤꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ 이빠 ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯒꯦ ꯁꯨ ꯆꯠꯂꯨ ꯊꯣꯛꯈ꯭ꯔꯣ ꯊꯣꯛꯀꯦꯕ ꯑꯗꯨ ꯄꯥꯕ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯁꯤꯈ꯭ꯔꯣ ꯑꯩ ꯄꯥꯕꯒꯤ ꯁꯣꯔꯥꯠꯇ ꯏꯁꯩ ꯁꯛꯍꯧꯒꯦꯕ ꯀꯣ ꯄꯥꯕ ꯅꯪ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣꯕ 이보할 사우나 토라비기 무사 낭다 하락이다 무수홍 박 나이더버 무사 시하이두나 파문 깡톨다 ngadu나 탐리바 마기 세수두 람두나 라우라가 헥다 마사다 칸타 바우레 누시레 캉프레 캉나 캉센센 토레 어이 마시레 바보
ꯀꯩꯅꯣ ꯅꯥꯏꯌꯦ ꯉꯥꯎꯕ꯭ꯔꯣ ꯆꯪꯁꯤꯜꯂꯛꯈꯨꯑꯣ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯐꯝꯂꯒ ꯑꯩ ꯁꯤꯕꯗ ꯁꯛꯅꯅꯕ ꯁꯣꯔꯥꯠꯀꯤ ꯏꯁꯩ ꯑꯔꯥꯏꯔꯝꯀꯣ ꯂꯥꯛꯑꯣꯅꯦ ꯇꯜꯂꯤ ꯆꯩꯗꯨꯅ ꯀꯜꯂꯛꯀꯅꯤ ꯑꯗꯨꯗꯤ ꯈꯪꯕꯣꯏꯔꯦꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕ ꯃꯁꯦꯅ ꯍꯥꯏꯃꯟꯕꯒ ꯅꯨꯡꯁꯤꯔꯩꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗꯨ ꯂꯦꯞꯂꯒ ꯃꯀꯨ ꯃꯅꯦꯝꯕꯨ ꯀꯧꯔꯛꯏ ꯍꯣꯏ ꯃꯥ ꯕꯥꯕꯥ ꯇꯥꯕ꯭ꯔꯣ ꯅꯆꯥ ꯂꯥꯛꯆꯔꯤ ꯄꯨꯔꯅꯤꯃꯥ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃꯥ ꯅꯪ ꯂꯥꯛꯏꯕꯣꯏꯔꯦ ꯀꯥꯈꯠꯂꯛꯎ ꯄꯥꯕꯗꯤ ꯎꯗꯦ ꯏꯃꯥ ꯀꯩ ꯆꯠꯈꯤꯒꯦ ꯅꯄꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅꯤ ꯍꯤꯞꯂꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝ ꯅꯨꯡꯁꯤꯔꯩꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥ ꯃꯥꯕꯨ ꯂꯩꯇꯕ꯭ꯔꯥ ꯊꯪꯅꯕꯒꯤ ꯌꯨꯝꯁꯤꯗꯅꯦ ꯆꯠꯈꯤꯕꯅꯤ ꯅꯪ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯅꯄꯥ ꯍꯥꯟꯅ ꯀꯧꯊꯣꯛꯂꯨꯈꯤꯒꯦ ꯄꯨꯔꯅꯤꯃꯥ ꯆꯪꯈꯤꯗꯨꯅ ꯏꯕꯣꯍꯜꯕꯨ ꯍꯥꯏꯐꯦꯠ ꯁꯝꯕꯤꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯇꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯕꯣꯍꯜꯗ ꯈꯨꯔꯝꯃꯤ ꯏꯕꯣꯍꯜ ꯄꯥꯏꯔꯛꯄ ꯆꯩꯁꯨꯗꯨꯅ ꯇꯣꯝꯕꯗ ꯍꯥꯏꯐꯦꯠ ꯁꯦꯠ ꯂꯥꯎꯅ ꯅꯥꯡꯒꯟꯗꯨꯗ ꯀꯟꯗꯨꯅ ꯅꯇꯨ ꯁꯤꯅ ꯍꯥꯟꯅ ꯂꯧꯕ ꯂꯥꯛꯄ ꯀꯩꯗꯧꯏ ꯍꯥ ꯅꯪꯅ ꯁꯣꯟꯊꯅ ꯂꯧꯕ ꯂꯥꯛꯄꯗꯨꯅ ꯑꯩꯁꯦ ꯀꯨ ꯃꯅꯝ ꯅꯝꯍꯜꯂꯦꯗꯅ ꯇꯣꯝꯕ ꯇꯤꯡꯉꯛ ꯀꯔꯤꯅꯣ ꯈꯟ ꯌꯦꯡꯉꯤ ꯄꯨꯔꯅꯤꯃꯥꯅ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯉꯥꯛꯇꯦꯛ ꯇꯧꯏꯗ ꯅꯌꯥꯁꯤꯅ ꯀꯔꯤꯅꯣ ꯈꯜꯂꯝꯗꯣꯏꯁꯤꯕꯣ ꯇꯣꯝꯕ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯨꯃꯟꯗ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯩ ꯇꯥꯕꯗ ꯑꯩ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯔꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦꯗꯅ ꯃꯥꯅ ꯅꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯂꯧꯕ ꯂꯥꯛꯂꯝꯂꯕꯗꯤ ꯁꯤꯊꯣꯛꯈꯤꯗ꯭ꯔꯥ ꯅꯥꯔꯁꯨ ꯑꯩꯁꯦ ꯈꯔꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯆꯠꯄ ꯐꯥꯎꯗꯤ ꯉꯝꯖꯕꯅꯤ ꯀꯗꯥꯏꯗꯒꯤ ꯂꯝꯍꯨꯏ ꯃꯥꯟꯕꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯥꯀꯣꯡ ꯃꯌꯥꯁꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯁꯣꯏꯕ ꯌꯥꯗꯕꯒꯨꯝ ꯉꯔꯪ ꯍꯦꯛ ꯉꯪꯕꯋꯣ ꯈꯣꯡꯕꯋꯣ ꯇꯧꯗꯨꯅ ꯏꯁꯩ ꯁꯛꯄꯗꯒꯤ ꯏꯁꯥꯁꯦ ꯁꯣꯟꯖꯤꯟꯈ꯭ꯔꯦꯗꯅ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯕꯒ ꯏꯃꯥꯒꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯅꯤ ꯅꯆꯥ ꯅꯨꯄꯤꯒꯤ ꯏꯁꯩ ꯇꯥꯕ ꯐꯪꯉꯤꯗꯣ ꯑꯩꯈꯣꯏꯗꯤ ꯇꯤꯒꯤ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯅꯥꯀꯣꯡꯒꯁꯦ ꯄꯪꯗꯤꯗ ꯈꯥꯛꯄꯅꯤ ꯄꯨꯔꯅꯤꯃꯥ ꯁꯨꯛꯊꯅ ꯀꯔꯥꯏꯗꯩꯅꯣꯗ ꯏꯕꯨꯡꯉꯣ ꯏꯆꯥ ꯈꯣꯟꯖꯦꯜ ꯐꯕꯤ ꯌꯥꯛꯅ ꯈꯣꯏꯊꯣꯝꯕꯤ ꯑꯁꯤꯅ ꯏꯁꯩ ꯀꯥꯕꯛ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯕꯅꯤ ꯅꯄꯥꯒ ꯑꯩꯒꯅ ꯅꯥꯀꯣꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯂꯤꯁꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯗ ꯅꯄꯥꯒ ꯑꯩꯒꯗꯤ ꯀꯌꯥꯗꯤ ꯁꯥꯟꯇꯤ ꯐꯪꯅ ꯅꯨꯡꯉꯥꯏꯔꯦ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯃꯃꯥ ꯅꯆꯥ ꯅꯨꯄꯤꯗꯨ ꯀꯧꯔꯒꯅꯦ ꯑꯃꯨꯛꯇ ꯏꯕꯨꯡꯉꯣ ꯂꯥꯛꯏꯉꯩꯁꯤꯗ ꯆꯠꯍꯟꯈꯤꯅꯕ ꯇꯧꯁꯤ ꯆꯠꯂꯨ ꯄ꯭ꯔꯞ ꯀꯧꯔꯨꯁꯣ ꯇꯣꯝꯕ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯕꯥꯕꯥ ꯏꯃꯥ ꯑꯩ ꯅꯨꯡꯁꯤꯔꯩ ꯂꯧꯕ ꯂꯥꯛꯄ ꯅꯠꯆꯗꯦ ꯆꯨꯝꯅꯗ ꯏꯃꯥ ꯄꯥꯕ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯏꯕꯣꯍꯜ ꯁꯣꯂꯤ ꯆꯩꯁꯨ ꯇꯨꯝꯃꯒ ꯇꯣꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯐꯥꯔꯒ ꯍꯥꯏꯔꯛꯏ ꯆꯠꯈꯤꯕ ꯌꯥꯏ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯏ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦ ꯍꯩ ꯃꯃꯥ ꯌꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯆꯥ ꯅꯨꯄꯤꯗꯨ ꯄ꯭ꯔꯞ ꯀꯧꯔꯨ ꯑꯩ ꯏꯕꯨꯡꯉꯣ ꯐꯥꯔꯝꯒꯦ ꯑꯃꯨꯛꯇ ꯑꯅꯤꯁꯤ ꯄꯨꯟꯅ ꯊꯥꯗꯣꯛꯈꯤꯅꯕ ꯇꯧꯁꯤ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯀꯧꯖꯧꯔꯒꯦ ꯃꯈꯨꯠꯇꯣ ꯅꯥꯟꯊꯣꯛꯈꯤꯅꯤ ꯀꯟꯅ ꯐꯥꯔꯝ ꯇꯣꯝꯕ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯝꯗꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯇꯥꯟꯕꯗꯒꯤ ꯅꯨꯡꯁꯤꯔꯩ ꯇꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯍꯦꯃꯁꯨ ꯑꯌꯤꯡꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯣꯏꯔꯤ ꯏꯃꯨꯡꯗꯨ ꯄꯨꯔꯥ ꯀꯨꯝꯍꯩ ꯑꯃꯅꯤ ꯏꯁꯩ ꯄꯥꯝꯖꯕꯤ ꯉꯥꯛꯇꯅ ꯃꯧ ꯑꯣꯏꯃꯤꯟꯅꯔꯕꯅꯤꯅ ꯏꯃꯨꯡꯗꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯃꯔꯛꯁꯤꯗ ꯃꯧ ꯑꯅꯤꯗꯨꯁꯨ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯑꯌꯤꯡꯕꯤꯅ ꯈꯣꯟꯖꯦꯜ ꯐꯖꯩ ꯏꯁꯩꯁꯨ ꯁꯨꯔ ꯇꯥꯅ ꯁꯛꯄ ꯍꯩ ꯃꯤꯌꯥꯝꯅꯒ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯕꯒꯤ ꯅꯥꯄꯜ ꯈꯔ ꯑꯗꯨ ꯃꯁꯥꯗ ꯂꯣꯏꯅꯖꯩ ꯅꯨꯡꯁꯤꯔꯩꯅ ꯑꯃꯨꯛ ꯑꯌꯤꯡꯕꯤꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯀꯩꯗꯧꯕꯅ ꯆꯤꯡꯕ ꯑꯌꯤꯡꯕꯤꯕꯨ ꯏꯁꯩ ꯁꯛꯄꯤꯅꯕ ꯅꯦꯛꯄ ꯂꯥꯛꯄ ꯑꯌꯤꯡꯕꯤꯅ ꯈꯔ ꯃꯃꯤꯡ ꯆꯠꯄ ꯁꯩꯁꯛꯄꯤ ꯑꯣꯏꯕꯁꯤꯗ ꯀꯂꯛꯄ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯃꯧ ꯑꯅꯤꯒꯤ ꯀꯨꯝꯍꯩꯗꯨꯗ ꯊꯥꯏꯕꯦꯝꯃ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨꯊꯣꯛꯇꯨꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯏꯅꯦ ꯁꯤꯖꯒ ꯍꯦꯛ ꯊꯦꯡꯅꯩ ꯁꯤꯖ ꯊꯥꯏꯕꯦꯝꯃ ꯎꯕꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯏꯕꯦꯝꯃ ꯀꯩꯗꯧꯔꯤ ꯍꯟꯗꯛꯇꯤ ꯅꯌꯥꯡꯒ ꯈꯔ ꯀꯪꯕꯗꯧꯅ ꯇꯧꯏꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯊꯥꯏꯕꯦꯝꯃ ꯃꯁꯥꯒꯤ ꯍꯧꯅ ꯗꯣꯡꯗꯣꯡ ꯉꯥꯡꯒꯟꯕ ꯃꯤꯗꯥ ꯑꯣꯏꯕꯅ ꯈꯨꯝꯂꯛꯏ ꯆꯥꯛ ꯆꯥꯗꯕꯒꯤ ꯅꯠꯇꯦꯅꯦ ꯁꯥꯟꯇꯤ ꯐꯪꯗꯕ ꯋꯥꯈꯜ ꯋꯥꯕꯒꯤ ꯆꯥꯛꯀꯤ ꯋꯥꯗꯤ ꯕꯣꯔꯥ ꯆꯥꯔꯤ ꯄꯣꯠꯅꯤ ꯍꯣꯏꯅꯦ ꯅꯣꯏ ꯏꯃꯨꯡꯗꯣ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯦꯅꯦ ꯃꯣꯏ ꯏꯃꯨꯡꯗꯣ ꯃꯧ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦ ꯏꯁꯩ ꯅꯨꯡꯇꯤꯒꯤ ꯐꯪꯅꯩ ꯍꯥꯏꯅꯦ ꯐꯪꯅꯩ ꯅꯨꯡꯇꯤ ꯃꯈꯩ ꯍꯦꯛ ꯐꯪꯅꯩ
amana sakhum da sak thongbada isai sakledana amasu hekta sangsilakhranya kari kaino tawsinaraga isai hekta saklai adaidi amana ama henna kiba taredana tingkat nya numidang ni khangde ayuk ni khangde hekta bingun muk haugai isai sakat naraktoini ini yumdaga leifam sapam khangbaza natte da tawribasi sumai tawni khangamadinya aisu yumga to panjaram ga do poni hauzik sumatam leiri panba yari kaino yam libasu nate bema nane aina haidodi nupi na mapamda punsi supa leiba haibase pau ki masak ni ko nanang nupa ni so hausikti nupi loina thire magi nupi ki loina oikrabani khanare sainare khalasu magi nupi ki misang loi sangna ki do ngaktani nang khakni ko tongan tara leidoba ai ki wadi hauzik matam leiringai nayum palhoro se leiko adaine nupa do yuwani thaina kabak ai lumba laksaramba nupa dasu aina makok tuda khangna thomubadagi dum lakidri ngawra zakraba kaino gyana dum takidri sahi bu kaya surino nangbo pangyam yamna ji nipu kitang helakpada ngai chahi matang tuda pakhangdi phangbo wan phangni su thazari nupi sikraba pakra budi phangba yai kaino de ini asukoi yum pandu bileiraga pakrata leiba kaidi enga moida isit leitaba hai taningde pandau matamda na yum pandre aduga usi hendura kansida nupa pakhang asu pamdi bema phangoi ko sung phangoi phanglabasu soinaiba gumba angawba gumba di phangadra adugumba di phangba yai ngamjaroi tudi ai yum pandu su tokserake nupa amadi lei nupi leikidre masa nupi amadi lei nupa do sel supai masak matau ko phasakhaza adu nangna pamlagadi ini nangi damak simbirake as macha leiba ai taring de tumi leyo chahi matang duga sanaba nupani aina silak tuise hanubi nangonda mi pakhang masak matau phasabadunadi kaisu lobi yarak loinya aina silak tuisina nangi di khwai pharabani numidangi matam ayingbi chak thong nama sem sagat pawi Jopu mai do thangat na phanamada phamduna insang semna isai sungangli loi bin na koi na ri bi ha sang ba phige tholi bi ha ima ya ai phabi ko rau thak ta lai raga hanong phurel achibi kau do hamalim khada lai raga lai king len king nai bi kau do ho ha ima ya ai phabi sakum mai kai tam na lakpa nungsi rei aying bi nei sei sakpa tabada nang haroi mata gu maso prep sinsat satru lakle hairaga makut masa thekli tawdana isai ngang thaba haurei angan managa het pa yabana ke ko aisu nungsi rei tarakle ahingi likla karino ne aibu mangla tai bangla tarakle ahingi likla khango ita khango phatrabani pagi jache monda nungaina isai ngangjaramba ayingbi masegi mi usittaba manba ama mana tawri khai masu tawgani haiba mahong ama tawrakpaduda sauningna insang semlamba ka du toktoplaga saurapna isai sakli masedi yengdun hairei ho isai haibi isia sur kauk thekbi isia yarabadi isai do abukta lepi ko wari sapsabi ma asidi ngangnasi nusidei isai saklamba ka du chap lepdaga kaino nga mina so ngai ni isai sakningai sida karana mu phureiduna isegi isai do ai saklakanu haibanate sau adugo ai ni ek leiba mafam jaga khan duna isina isai saksillaga ai pharama suri hek tu gairi basya karigino isina nanawai bu usiti taklibu natro masya hera nangi dudi nabuk phattaba miyauri ai su sumna ta isai sya sakningduna sakpagi wani masida ai nangi sur thugai khiba leite ngasi khaki wa nate isya
ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯑꯩꯅ ꯆꯥꯛꯈꯨꯝꯗꯕꯨ ꯑꯣꯏꯔꯣ ꯃꯪꯒꯣꯜꯗꯕꯨ ꯑꯣꯏꯔꯣ ꯃꯅꯤꯡ ꯃꯌꯥꯗꯕꯨ ꯑꯣꯏꯔꯣ ꯁꯤꯟꯁꯤꯗ ꯏꯁꯩ ꯍꯦꯛ ꯉꯪꯕꯒ ꯏꯆꯦꯁꯨ ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯆꯣꯡꯁꯤꯟꯗꯨꯅ ꯏꯁꯩ ꯍꯦꯛꯇ ꯁꯛꯆꯤꯜꯂꯛꯄ ꯀꯪꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯃꯗꯣ ꯑꯩꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯏꯆꯦꯒꯤꯗꯣ ꯑꯩꯅ ꯈꯔ ꯏꯁꯩ ꯍꯩꯕ ꯃꯤꯅ ꯈꯔ ꯁꯛ ꯈꯪꯅꯕ ꯑꯣꯏꯕꯁꯤꯗ ꯀꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤ ꯍꯔꯦ ꯑꯩꯅ ꯀꯔꯤꯒꯤ ꯅꯉꯣꯟꯗ ꯀꯜꯂꯛꯇꯣꯏꯕ ꯁꯩꯁꯛꯄꯤ ꯈꯨꯅꯤꯡꯀꯥꯏ ꯅꯪꯕꯣ ꯑꯩꯅ ꯀꯔꯤ ꯀꯜꯂꯛꯇꯣꯏꯕ ꯈꯨꯅꯤꯡꯀꯥꯏ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯃꯤꯅ ꯁꯛ ꯈꯪꯅꯩꯌꯦ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯏꯁꯩ ꯁꯛꯄꯤꯌꯨ ꯍꯥꯏꯗꯅ ꯅꯦꯛꯄ ꯂꯥꯛꯂꯤꯕ ꯃꯤꯁꯨ ꯈꯨꯔꯛ ꯍꯥꯡꯗꯦ ꯈꯨꯅꯤꯡ ꯀꯥꯏꯗꯕꯤ ꯁꯨꯔ ꯈꯪꯗꯅ ꯏꯁꯩ ꯁꯛꯄꯤ ꯏꯆꯦꯗꯤ ꯅꯣꯡꯃꯇ ꯃꯤꯅꯁꯨ ꯏꯁꯩ ꯁꯛꯄꯤꯌꯨ ꯂꯥꯎ ꯍꯥꯏꯗꯅ ꯅꯦꯛꯄ ꯂꯥꯛꯄꯤꯗꯕꯗꯣ ꯍꯦꯡꯉ ꯅꯪꯒꯤꯗꯣ ꯃꯇꯣꯏꯅꯔꯥ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯅꯪꯅ ꯈꯔ ꯐꯥꯎꯔꯤꯅ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯍꯣ ꯎꯁꯤꯠꯇꯕ ꯅꯠꯆꯗꯦ ꯑꯁꯦꯡꯕ ꯍꯥꯏꯖꯕ ꯆꯨꯝꯗ꯭ꯔꯣ ꯅꯠꯇꯦ ꯏꯆꯦꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯆꯦꯅ ꯏꯁꯩ ꯀꯕꯛ ꯁꯛꯄ ꯍꯩꯖꯔꯦ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯃꯤꯗꯨꯅ ꯏꯁꯩ ꯁꯛꯄꯤꯌꯨ ꯍꯥꯏꯗꯅ ꯅꯦꯛꯄ ꯂꯥꯛꯄꯤꯈ꯭ꯔꯕꯣ ꯁꯛꯅꯤꯡꯉ ꯁꯛꯀꯅꯤ ꯁꯛꯅꯤꯡꯗꯦ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯅꯊꯧ ꯀꯔꯤ ꯂꯩꯒꯦꯕ ꯇꯥꯟꯖꯥꯗꯨꯗ ꯍꯦꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯀꯩꯗꯧꯅꯔꯦ ꯑꯌꯤꯡꯕꯤ ꯀꯩꯒꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯟꯅ ꯂꯥꯎꯅꯔꯤꯕꯗꯨꯕꯨ ꯏꯇꯩꯃ ꯀꯩꯗꯧꯔꯦ ꯍꯦꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎ ꯃꯥ ꯋꯥ ꯉꯥꯡꯕ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯤ ꯑꯩꯁꯤ ꯃꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯕꯦꯕꯥꯔ ꯀꯔꯤꯁꯨ ꯎꯠꯇꯦ ꯊꯛꯀ ꯌꯥꯝꯅ ꯈꯪꯗꯦ ꯃꯁꯤ ꯍꯦꯝꯕ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯅꯇꯨꯁꯤ ꯋꯥꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯇꯨꯁꯤ ꯋꯥꯔꯛꯎ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤꯔꯩ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯑꯌꯤꯡꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯁꯛꯇꯥꯃꯛꯅꯦ ꯈꯣꯟꯖꯦꯜꯃꯛꯅꯦ ꯈꯖꯤꯡ ꯍꯦꯛ ꯃꯥꯟꯈꯩ ꯂꯥꯏꯃꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯦ ꯏꯁꯩꯅ ꯍꯩꯇ꯭ꯔꯤꯕ ꯁꯛꯅ ꯁꯛꯆꯅꯤꯡꯉꯤꯕ ꯑꯩꯅ ꯈꯔ ꯐꯥꯎꯕꯁꯤ ꯎꯔꯒ ꯃꯥꯗꯤ ꯀꯜꯂꯛꯄꯗꯅꯦ ꯃꯁꯥꯁꯦ ꯃꯔꯤꯡ ꯍꯦꯛ ꯆꯠꯂꯕꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯇꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯇꯩꯃꯁꯤꯒ ꯃꯥꯟꯅꯔꯒ ꯈꯠꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯅꯪꯅ ꯉꯥꯡꯅꯤ ꯐꯅ ꯁꯥꯎꯅꯤꯡꯂꯁꯨ ꯅꯪꯅ ꯈꯔ ꯇꯞꯊꯗꯧꯅꯤ ꯑꯍꯜꯒꯁꯨ ꯃꯥꯟꯅꯔꯒ ꯈꯠꯅꯔ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤꯒꯦ ꯇꯥꯅꯤꯡꯗꯦ ꯅꯪꯃꯁꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯩꯅ ꯍꯦꯛ ꯏꯁꯩ ꯁꯛꯄꯒꯅꯤ ꯅꯣꯏꯒꯤ ꯅꯇꯩꯃꯁꯤꯅ ꯆꯣꯡꯁꯤꯟꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯏꯁꯩ ꯁꯛꯆꯤꯜꯂꯛꯂꯒ ꯑꯩꯕꯨ ꯁꯥꯎꯍꯜꯂꯒ ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ ꯅꯣꯡꯃ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯃꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯏꯁꯩꯁꯨ ꯁꯛꯂꯨꯔꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯍꯩ ꯋꯥꯅꯤ ꯏꯇꯩꯃ ꯅꯕꯥꯅꯤꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯈꯠꯅ ꯆꯩꯅ ꯃꯈꯣꯜ ꯃꯌꯥꯝꯁꯤꯗ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯂꯣꯏꯅ ꯉꯥꯎꯔꯒ ꯆꯠꯄ ꯇꯥꯔꯦ ꯒ꯭ꯌꯥꯟ ꯈꯤꯇꯪꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯀꯩꯅꯣ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯏꯁꯩ ꯃꯌꯦꯛ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗꯅ ꯂꯣꯏꯅ ꯅꯀꯣꯛꯁꯤꯡꯗꯣ ꯆꯥꯛꯍꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯥꯗ꯭ꯔꯦꯕ ꯇꯨꯝꯕꯥꯁꯤꯡꯗꯣ ꯑꯝꯇ ꯑꯌꯤꯡꯕꯤ ꯁꯧꯔꯥꯡꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯔꯦ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯩꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯏꯆꯥꯛ ꯀꯝꯇ ꯊꯣꯡꯉꯣꯏ ꯅꯣꯏꯅ ꯊꯣꯛꯄ ꯊꯣꯡꯉ ꯆꯥꯅꯧ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯍꯦꯝꯕꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯀꯔꯟ ꯇꯧꯅꯨꯀꯣ ꯇꯥꯆꯧꯁꯨ ꯊꯕꯛ ꯍꯜꯂꯛꯀꯦ ꯍꯥꯏꯔꯅꯤ ꯃꯤ ꯋꯥꯔꯒꯅ ꯍꯜꯂꯛꯇꯣꯏꯗꯣ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯊꯣꯡꯉꯨ ꯂꯥꯎ ꯍꯥꯏꯕꯅꯦ ꯇꯥꯕꯤꯗꯦ ꯑꯗꯨꯝ ꯆꯠꯈꯤ ꯑꯗꯨꯝꯒ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈꯤꯅꯦ ꯊꯥꯏꯕꯦꯝꯃ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕ ꯃꯥ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯇ꯭ꯔꯤꯕꯅꯤ ꯃꯥꯅ ꯐꯅ ꯉꯥꯡꯁꯛ ꯇꯧꯔꯨꯕꯁꯨ ꯂꯧꯗ꯭ꯔ ꯃꯧ ꯑꯅꯤꯅꯤ ꯑꯗꯨꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯌꯨꯝ ꯑꯁꯤꯗꯁꯨ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗꯕꯅ ꯃꯍꯥꯛ ꯁꯤꯖꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯂꯩꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯇꯣꯏꯅ ꯈꯟꯕ ꯍꯧꯔꯕꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯑꯌꯤꯡꯕꯤꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯑꯌꯤꯡꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯝꯕꯅ ꯀꯔꯤꯅꯣꯃꯇ ꯁꯤꯕꯨ ꯏꯁꯩ ꯁꯛꯄꯤ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯁꯟꯊꯤ ꯆꯩ ꯁꯥꯒꯦ ꯇꯧꯔꯝꯕ ꯅꯨꯡꯁꯤꯔꯩꯅ ꯐꯠ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯃꯥꯒꯤ ꯃꯌꯨꯝꯅꯤ ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣꯁꯥ ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯌꯤꯡꯕꯤꯕꯨ ꯂꯨꯍꯣꯡꯕ ꯑꯃꯗ ꯏꯁꯩ ꯁꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ ꯑꯌꯤꯡꯕꯤꯕु ꯂꯩꯈꯤꯕ꯭ꯔꯥ ꯅꯨꯡꯁꯤꯔꯩ ꯃꯕꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯅꯨꯡꯁꯤꯔꯩ ꯏꯒꯨꯜ ꯈꯪꯍꯟꯒꯦ ꯐꯥꯎꯔꯦ ꯀꯥꯏꯅ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕꯗꯣ ꯍꯥꯏꯊꯍꯟꯒꯦ ꯏꯕꯨꯡꯉꯣꯁꯥ ꯃꯥꯗꯤ ꯏꯁꯩ ꯁꯛꯄ ꯇꯣꯛꯄ ꯀꯨꯏꯔꯦꯅꯦ ꯃꯄꯨꯔꯣꯏꯕꯗꯨꯅ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯏꯁꯩꯒ ꯑꯝꯇ ꯆꯠꯇ꯭ꯔꯕꯅꯤ ꯀꯝꯗꯧꯅꯤ ꯑꯍꯧꯖꯤꯛꯄꯨ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯊꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯅꯨꯡꯁꯤꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯁꯛꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯁꯨ ꯏꯁꯩ ꯁꯛꯄꯤꯅꯦ ꯊꯣꯝꯕꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯏꯇꯩꯃꯁꯨ ꯏꯁꯩ ꯁꯛꯄꯤꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯇꯩꯃꯅ ꯁꯛꯂꯕꯁꯨ ꯀꯥꯏꯗꯦ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯃꯨꯛ ꯇꯥꯏꯕꯤꯔꯧꯕ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕꯅꯦ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯅꯦ ꯑꯗꯨꯒꯤ ꯃꯤꯡꯗꯨꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯤꯡꯒꯤ ꯋꯥꯕꯨ ꯇꯥꯕ ꯇꯥꯗꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯏꯁꯩ ꯍꯩꯔꯒ ꯂꯣꯏꯔꯦ ꯏꯇꯩꯃ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯉꯪꯕꯤꯔꯛꯎ ꯏꯇꯩꯃꯒꯤ ꯈꯣꯟꯖꯦꯜꯗꯨ ꯀꯔꯝ ꯇꯧ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯁꯛꯊꯔꯛꯄ ꯅꯍꯥꯟꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯨ ꯉꯝꯖꯩ ꯉꯥꯜꯂꯤ ꯖꯒꯠ ꯄꯨꯝꯕ ꯑꯃꯝꯕꯕꯨ
ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯩꯃ ꯏꯁꯩꯒ ꯑꯝꯇ ꯂꯦꯞꯄꯤꯔꯣ ꯅꯥꯀꯣꯡꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯨꯡꯁꯤꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ ꯐꯖꯕꯅꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯊꯣꯝꯕꯅ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯑꯩꯈꯣꯏ ꯁꯟꯕꯤ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯈꯣꯡꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤꯔꯩ ꯁꯥꯎꯅ ꯁꯟꯊꯤ ꯏꯁꯩ ꯁꯥꯅꯕ ꯆꯩꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤ ꯑꯩꯕꯨ ꯁꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯍꯥꯆꯟꯗꯥꯟ ꯅꯣꯏꯗ ꯍꯥꯠꯂꯒꯦ ꯃꯇꯝ ꯆꯦꯜꯂꯣꯏ ꯀꯔꯤꯒꯤ ꯆꯦꯜꯂꯤ ꯉꯥꯏꯈꯣ ꯈꯣꯟꯖꯦꯜ ꯐꯖꯕ ꯇꯥꯕ ꯍꯩꯇꯕ ꯅꯅꯥꯀꯣꯡꯁꯤꯡꯗꯨꯗ ꯃꯣꯏ ꯊꯣꯛꯆꯤꯟꯒꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯦꯟꯅ ꯀꯔꯤ ꯅꯨꯄꯤꯅꯣ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯃꯣꯏ ꯊꯣꯛꯆꯤꯟꯅꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯈꯔ ꯌꯥꯝꯅ ꯆꯦꯜꯂꯨꯔꯁꯤ ꯃꯣꯏ ꯊꯣꯛꯆꯤꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯅꯤꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯌꯤꯡꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯔꯦ ꯏꯆꯦ ꯑꯣ ꯏꯆꯦ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯋꯥ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯣ ꯊꯥꯏꯕꯦꯝꯃ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯑꯌꯤꯡꯕꯤ ꯑꯗꯨ ꯀꯟꯅ ꯅꯆꯦꯕꯨ ꯀꯧꯔꯤꯗꯤ ꯏꯅꯝꯃꯅ ꯈꯪꯉꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯌꯥꯔꯣꯀꯅꯨ ꯑꯩꯁꯤ ꯅꯊꯛꯀꯤ ꯍꯜꯅꯤ ꯌꯨꯝꯁꯤꯒꯤ ꯍꯜ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯑꯩꯁꯨ ꯍꯪꯕꯒꯤ ꯍꯛ ꯂꯩ ꯏꯅꯝꯃ ꯑꯩꯁꯤ ꯃꯩꯊꯛꯇ ꯅꯦꯠꯂꯒ ꯍꯜꯂꯛꯂꯤꯕꯅꯤ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯁꯥꯎꯅꯤꯡꯉꯛꯇꯅ ꯏꯅꯝꯃꯗ ꯑꯣꯏꯅ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯅꯨꯡꯁꯤꯔꯩ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯤ ꯀꯩꯅꯣ ꯂꯥꯛꯀꯧ ꯀꯧꯔꯤꯗꯤ ꯈꯨꯝꯕꯤꯗꯦ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝꯗ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯐꯣꯏꯈꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯏꯁꯩ ꯁꯛꯄꯤꯌꯨ ꯍꯥꯏꯕ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯈꯟꯕꯁꯤꯗꯤ ꯅꯪꯅ ꯏꯁꯩ ꯁꯛꯄ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯤꯡꯂꯦ ꯍꯥꯏꯗꯅ ꯁꯟꯗꯣꯛꯑꯃꯒꯤ ꯑꯣꯏꯔꯦ ꯐꯠꯇꯕ ꯅꯪ ꯐꯠꯇ ꯅꯪ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩ ꯑꯩ ꯁꯤꯔꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣ ꯁꯤꯔꯦ ꯅꯥꯏ ꯍꯩꯋꯥꯅꯤ ꯊꯥꯏꯕꯦꯝꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ ꯍꯦ ꯇꯧꯅꯒꯅꯨ ꯑꯗꯨꯝꯅ ꯇꯧꯅꯒꯅꯨ ꯊꯥꯗꯣꯛꯑꯣ ꯑꯌꯤꯡꯕꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨꯝꯅ ꯆꯦꯔ ꯇꯧꯕ ꯍꯧꯅꯗꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯇꯧꯒꯅꯨ ꯅꯆꯦꯅꯤ ꯕꯦꯕꯥꯔ ꯀꯥꯏꯕ ꯍꯧꯅꯗꯦ ꯀꯔꯤ ꯏꯆꯦ ꯑꯁꯨꯛ ꯀꯟꯅ ꯌꯦꯡꯊꯤꯕ ꯃꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯕ ꯃꯁꯤꯗꯤꯅꯦ ꯃꯥꯒꯨꯝꯕ ꯃꯤꯁꯤꯗꯤ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯅꯪꯁꯨ ꯈꯥꯝꯂꯛꯀꯅꯨ ꯐꯠꯇꯕ ꯏꯁꯀꯤ ꯃꯤꯆꯪ ꯆꯪꯀꯅꯨ ꯆꯠꯊꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯏꯕꯦꯝꯃꯕꯨ ꯈꯪꯅꯤꯡ ꯏꯜꯂꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯪꯒꯣꯜ ꯎꯈꯣꯡ ꯇꯦꯟꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯈ꯭ꯔꯦ ꯊꯥꯏꯕꯦꯝ ꯃꯈꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯩ ꯏ ꯈꯔꯁꯨ ꯊꯣꯛꯂꯦ ꯈꯠꯅꯔꯝꯕ ꯃꯧ ꯑꯅꯤꯗꯨ ꯈꯠꯅꯔꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ ꯏꯅꯝꯃ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯁꯤ ꯑꯩ ꯁꯣꯏꯈꯤꯕꯅꯦ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯁꯥꯎꯒꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯩ ꯂꯥꯜꯂꯤ ꯏꯅꯝꯃ ꯅꯨꯡꯁꯤꯔꯩꯁꯨ ꯄꯥꯈꯠꯅ 이수 덥네. 이나마 시 이몽상시 이게 이강등 가이래 히닥 합쳐도 야라로. mau anidu sangduna thaibemabu imungda pusinduna sangki. Ayingbi madi pakhatpana masado thak nikle. Horen mapuroi ba laklaga lan amadi leire khan masado ipai thabai hauri. Asum tauna numidangi matam su oiraktuna thabak sathoknakiba singsu halaknarami. Masena makok sokto leirambaduda maupa anidudi ingangakna amadi pakhatna hangi tombana. Sia kaidore kokta piye du leirammiside. Hembana kamai toini sia. Mau anidudi mihun sukhiji thaibema maupa anida yengduna tapna hairei. Nasai tu sinbada nung amada haipet yaisinkhibani. Kaisu tawdeda ka hena sokpa natte. Wahaiduda mau animak hangyeng yengnei tombana. Ikhoidi kari khatnasana tawbada soira khaluri. Hembana hala tu kyam oiraga kahirei se namai dam thaiduba. Thaibema tapni hai ipu sadana ngangna leirat halaklabadi napinaro singdo hongdokluro. Nupa ani tuni zatkibaga tumilip lama nupi ani duwa nganglai ayingbina. Inama ayam soikre ay asawba tabangam hautre. Ay na pamlibase atay kari sunati. Nasin na lang mo na koina nungsina layminabado kaktani. Noy na ba nungsinarabadi nasinanaw ginusibadusu lingdan laygani. Ay na nga sinoy bukalibagi maram na ko'y da matam pibani. Matam layri na sana sagi wakalon singdo simdok na bukono. Nungsina laymin na bukono. Nungsiray na inaw isi na ngon na yamlan kramali ay wong tangakpiyo. Isi asweran lang nasi nanaw so isi na bebar kahit na kuthakri na sige damag isi na yung sungakpiyo. Numit asidagi mau animag wakal taraktuna nungsina na laykirami. Thaibema masu khara layraga sizana sinba nupadu laykirami.